ꯈꯪꯖꯔꯤ ISTV ꯒꯤ ꯄꯥꯎ ꯃꯤꯌꯦꯡ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯍꯧꯖꯤꯛ ꯑꯍꯥꯟꯕꯗ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯄꯤꯖꯔꯤ ꯑꯃꯁꯨꯡ ꯅꯤꯄꯥꯟ ꯁꯨꯕ ꯖꯔꯅꯦꯂꯤꯁ ꯁ꯭ꯄꯣꯔꯠꯁ ꯃꯤꯠ ꯍꯧꯗꯣꯛꯈ꯭ꯔꯦ ꯃꯁꯥ ꯃꯎ ꯐꯅ ꯂꯩꯅꯕ ꯄꯥꯎꯃꯤꯁꯤꯡꯅ ꯃꯤꯌꯥꯝꯗ ꯄꯥꯎꯖꯦꯟꯕꯤꯅꯕ ꯁ꯭ꯄꯣꯔꯠꯁ ꯃꯤꯅꯤꯁꯇꯔ ꯂꯦꯠꯄꯥꯎ ꯍꯥꯎꯀꯤꯞꯅ ꯑꯄꯤꯜ ꯇꯧꯔꯤ ꯑꯃꯁꯨꯡ Corporation की खुथांगदा मणिपुर बु साखुटपा अवोनबा अमा पुरकनबा खोनबदा मियामना असोबा थौदांग लौबिनबा मिनिस्टर नेमसा किपगेना फोंदोखरे हौजिक पाव संतोना पिजरी All Manipur Working Journalists Union Amzugi Nipan Suba Journalist Sports Meet Hogdokre Masamu Fana Lainaba Paumisingna Miyamda Pauzinbinaba Sports Minister Letpa Hokimna Appeal Tokre Sports Meet asi ngasi ayuk Manipur gi media housing da thabak toriba Paumisingna Manipur Press Club ta pulaba matungda senglaba kangla utradigi maira lor matungda Manipur Press Club ta laktuna Sports Meet hogdokpugi maira sukhatki Youth Affairs and Sports ki Minister Letpa Hokimna Meetasi da saruk yagadoriba Paumisingda Purit Yantoktuna saruk yabaga loinana Maira Puduna Selakhiba Lamjel Lasu saruk yaki Sports Meet asigi matangda Letpa Hokimna Naraga Laying Sangda Satuna Laying Bagi Maguta Masam Aufana Laibana Fai Hibasida Siena Hazaba Mioine Amzuna Lakola Liba Kontang Osi Afaba Kontang ni Mahaki Mike Degisu Leptana Saruk Yaragani Fongdoki Ompana Tambaise Akogi Samaskida Yamna Dakarweba Narakanda Hospital Chatpasi Machine Taba Akogi Samasi Yamna a very healthy society Ama Ohanba Asumba Kongtang say a very right Karihani step for a better society for healthy society Masi Eso Yamna Karihani Yamna Apaba Kongtang ni na journalist Kambuna Tobase Yamnungai Eso Sogatkani every year Pangtok Piu Akogi Samasasi Ana Yagdaba Masa Mong Paba Society Ama journalist Kambuna Minister Makata na Hidal Langtak Saduna Laying Bagi Mahuta Masa Humang Tahanduna positive web lifestyle Semgatuna Na the Yakan Lena Bohonabada Miam na Puning Sangview Sanabana Lena Kayamarum Degi Ngaktok Pangamatana Mi Bigi Punsis Hangdok Mangami Haiba Pauzel Paumisina Miam da Sienbio Haiba Apil Sutoki Duni Masidi Akoy dream ni Akoy Taza Hidak Lantak the Taza de Akoy Humang Taraga Pazana Sanaga positive lifestyle se living se with exercise with good food habit mayam se positive living hujikan gi kari haini aina dali cha kandalhan akhoi angang sing se Manipur angang sing se unaba mam chapada pung baro da pung amada hogatana yam tali mali taruga tawba pot sidi masidi afaba khongthang nate masi ijini now journalist sing na especially pau lebak mayam da sukhangan biro Sanaraga, Humang Pazana Taraga, New Bagi Punsi Sang do E Pai Habase, Asi Agidi Dream ni. Corporation gi Kuthangda Manipur bu Sakhutpa Awon ba Amapurak na Bahonabada Miyam na Asabo Thaudang Lobinaba Corporation Minister Nemsa Kipgena Fongdokre Haryana ge Gurgaon dangara Pangchukhiba National Cooperative Development Corporation ge Training Center Sangabigi Thalna Saruk Yakhibi Minister Nemsa Kipgena Wafamasi Fongdokhibani Cooperative members singe training hena pinaba pandamda Center asi National Level Institute ongkhat khibani Minister Nemsa Kipgena Manipurda cooperative ki iho asi mai pang hingat handuna thabak paikhalabadi Manipur miyam gi khunai amasung sel thumgi phibam hena fagalaktuna state asi ge semitlon asobakana ba pigani haiki thawramaduda RSS ki chief Dr Mohan Bhagavat Union Agriculture Minister Radha Mohan Pansati Raj ki Minister of State P Rupala Haryana ki Chief Minister Mohar Harlal Khatar su saruk yakhi Mitai Maitai bu Salu tribe list sanmada India ki constitution na yai haina sagnadaba lamdamosigi environmentalist Dr K I Samungona Fongdokre Naharu Pana Coordinating Committee on Scheduled Tribe Demand Committee Besnobo District Netona lamdamosigi Mio Singi Mot Lobagi Sanshilapa campaign gi sarukam oinangasi Besnobo District ki manungsana Nambolda leba Dr Samungogi yumda akhanana unabada wafamasi Fongdora kibani International Union for Conservation of Nature ki member oiramba Dr Samungona Mitai Maitai bu Scheduled Tribe ki list sanmada mioi khadana lana loriba asi labak tibani Scheduled Tribe ki thakta hanjin ba haibusidi yelhomi aikoi khudimaki apaba khongthang amani masi phangpham thokpa aikoi gi hakni lamda masi thong manana sakhotpa maratapa ama punna oigadoribani
Maram masina mitai maitabo scheduled tribe list sanmada Leminariba Furup Kudimakta Akaiba Pika the Basulaite, Karigumba, scheduled tribe list Asida Salhuda Batarabadi Sahi Kuntrarumgi Matunda, Maike Kayadiki Pasaitina, Purup Asima Kibayabagi, Akiba, later Banate. Purup Asibu Kanzagi Hadabadi scheduled tribe ki lista Salaba Matam Kakta the Oigini, Government Asida Su Atuba Matamda, Akang Ahising Tanaraga, scheduled tribe lista Tananabagi Tabak Lokanaba, Apil Toki. Sumaina Maite imitation scheduled tribe with Matamda, Masina Kanaguma community, Kanaguma Mui Purup Amata, Masina Asopa, Asoiba, Kalimata Legata Nati, Masidi, Akiwaka, the Toine and Adum. Lamda masida riba koi mioi purup mayam singa se masi punna lemina duna nungsi sanana lemina duna maduna lamda masigi oina sa akogi sakhutpa ingba tappa nungai ai phaba amsung sakhutpa gi keno mayam ama porkani haibase matam janigi ade kana ubuna sumaina su hai madudi akoi maitei singa se akoi di sakhulaba jadi ni adura sumaina yamna sakhulaba akoi gi sakhutpa gi mangan uraba suma maitei singa sina akoi amungana scheduled tribe ta onjen ba haibase masidi akoi gi keno se tungdahan bani haibagi wafam ada adusu leitaba nati adu bayagi wakal dati mase tasegna nati wafam se matam jani Manipur gi Governor Dr. Nazma Heptula na Manipur miyam da yausangge yafa pauzal pirakre festival asna leipaga sige secular mapangal kalhan bagal wenana amatu ebigi lipun session ba orasano status da yausang manung da sana konobugi thalam singna mapung oba saruk orekle ba asi sports nungsi jaba status sige miyam gi oina positive oba development ni festival asi pangthok bagal wenana status da kunda minari ba furup amana amubu ikai khumna duna hena phaba tangdu leitaba Manipur amagi lambi semna si hairi Yausang kumanya lapada Hindu lining satpa miyamda Manipur Pradesh Congress Committee gi President and Haupip na yapa pauzel pirakre masugi kumaya asna lining laison furup kayana pullaga khundaminari ba Manipurda kalak yengthinaba thadok tuna amatu eba wakalwalda aikoi punna nungsi sanani hingminaba hana sunaba yaudaba sakhot patangdu leitaba Manipur ama purapu orasano hairi Amaramda Deputy Chief Minister Oramba Gakhangam na suyok sang kumay gi apa pauzil pirakle kumay asina aikoi puna nungsi sanan hingminaba sakhotpa tangdu leitaba Manipur ama purakpo orasano haire ICAR South Major General Birendra Singh amasung Assam Rifles ki rank kudimakna Manipur miyam da yausang yapa pauzil pirakle kumay asina tangdu leitaba sakhotpa watapa lamdam ama orasano haire DM College of Science na Sinduna February Kungamari dagi Pangtura Kiba College Week ngasi Luasin Kray Tharamasiga Mari Lenana College asigi Principal Dr. N. Ibotombina College Week asigi Manungsana Botanical Gardens su Ningtina Sengdoktuna Senjin Badagi Miyam Sangba Yaragani Masida Hauriba U Parmi Sing Manipur Gitang Labu U Makal Singni Garden asri Maintenance Toba Wat Pamadi Manpower Wat Pana Kana Pam Kangdana Lerakpa Adu Housing Team asigi Kanaba Maidu Sing the Piragani Garden asi Yoka Nabu Honabada Mari Lenabu Authority na su Miyang Sang Biyo Haiki Kuna fi pap jadi beti, kuna hali ba jaga se protect to kita kat oi, fencing kajan ini, aduga lagi ba main power si watli amakak, hanga amakak ni etami, ma na sungam te, adu yar kadi ta mena, bagi maintenance tahu nada ba, bagi hanga ani hunang ni aga masih di jaga si protect to bila ba, fencing kajan pi bila ba, madu yar kadi state sigi am jauh lama ngak tersihat nu thami habado sudah makin pintu begini MSF Thawal District Committee now reform Tawbagal Wenina Thawbukadaba Singkhan Kray Thawal College ki Kiran Marang Sabha President Lilong Harabi College ki Najaya Bu General Secretary Oina Khan Kray Hausi Paugi Malak na attend break ama Kay doina kanano kay gino kay do biyo masipum na Noi lebedi gari han maga tong ngam drone khura laga tongni khali ba namai doi kai dro senbun puthoga lebedi ngam dra senbun puthok dra leiba ngam drasu imphal finance salo ai ju han ba lei ngam dra imphal finance tagi loan oine lori imphal finance na longbu manung de gari loan lobu yabni tong chaba pijari adom na pam makal gari kuringma lobu be yagni
For the first time in Manipur, MS Sophia Traders brings you Railstar quality lubricants. Lubricants of all kinds of vehicles. Hydraulic oil, gear oil, brake oil, axle oil, coolant, bearing grease, etc. Now available at Railstar Building, Langtaba Leb, Imphal West, and at authorized dealers across state for a smooth drive. Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soglakpadagi uchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba matangairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiu Abo Greg John gidi tatatis college di mamal suma phang kuding chamane yo suma ngaro pista chalabni na adu suma takta superlink footing gi offer mayam piri sidi bas electric ram no sin bagum na yoti sin bayar dudi sana gi mohut yang na sin bayar break itungda makhataba pau sing pizare ugi mahut wana yum kai amadi atai polam sing saduna manipur sumayam gi senbetlon phagathan bagaloina na mahusa gi khal kaihen danaba Honabada Matiang Oinabaki Pandam the South Asia Bamboo Foundation Bumtech over Android mobile application Manipur Press Club Tahogdokre Mobile Etosi Ministry of Housing and Urban Affairs Government of India Building Materials and Technology Promotion Council ke Center Makada Singbatpani South Asia Bamboo Foundation ke founder amasung Chief Executive Officer Kame Salamna application assisi nabikudong Saba Singh Paladuna Masida Wa Makal Singh Sum Sadana ba honabagi process amadi atai mari leinaba information sing fangane FRC sangwapigi maru aba pandam di wana yum kai sabigi technology line fangan baga loinana government na paikaleba housing for all swas bharat mission ga mari leinaba construction ge problem sing wa oina sinaba gi thaurang ni haina kames na makha chake sigi apps da feature yaurisi wa machine kari lei wa kamaina khangani bamboo kamaina treat tauni bamboo joining kamaina tauni yum ma sabda kai kai darkar lei plus machine kari kai darkar lei treatment kam chemical darkar lei masi loina apps da phangbi gani aduga maru loina pai maru ebadi Indian standard lei ba bamboo da kari standard lei se mi dikham mayam khambi de Indian standard code ISO makha da lei ba building standard code mayam su loina palli adu mathakta hoina project ama happy bamboo toilet kamaina sadagena Kangpopi District Headquarters ki Ward number 1 da Yum Mai Sakraba imung the Goodwill Society of Kangpopi na mateng pangkre Yum Mai Sakraba imung man society ki mai kedi seng back ama amasung ata back ama mateng pangki Society also ki members sina Kangpopi ki hospital ani dasu satuna layeng duna ladiba anaba kharada su selgi mateng pangki Joint Director Thobal Veterinary Department ki makada Yaripok Veterinary Hospital amadi Nongpok Sengmai Veterinary Dispensary anina Khongsang Southcourt Farmers Club ko kusta maduna kullasi ke sasan singpak sanahida kapthokre Salungpham Ikop Ningthau Development Youth Club ki nauna saba sanglen amang asi sangga kre thoram aduda Salungpham Kang Yambem Gram Panchayat ke pradhan oramba Sarang Tem Darsani Salungpham High School ke headmaster oramba S Kebol ward member singu saruk yakhi Kaizen Sports ke sana khonaba ke masak sing Manipur ge oina Stun Sporting Union ge indoor stadium da hogdokre tharam aduda Manipuri film ge artist Sadananda Hamom Soma Laisam International Football Sanarwai Bembem oina company asige Manipur ge marketing Tezes Sarma Susaruk Yaki Kaizen Sports si Punjab ki Jalandhar da based ba Sarba Prakash Group ke saruk amani Brown and Co namapu oibaga lunena India da marketing ge thabak tawi group asi India gi oina paidi gi leader ba sports ki masak sing putopa company singi marakta amani ahong ba mamalda afaba sports ki polam sing phangana ba Kaizena ESU Traw Yakok United na singbaga punsinari hari Malaysia the sector में पांचों को दबा एशिया फुटबॉल कॉन्फेडरेशन AFC चैंपियनशिप अंडर 16 की इंडिया के महू सिन्नबा ट्रायल के दमक FC इम्फाल सिटी के सानरोय अहुम ऑल इंडिया के फुटबॉल फेडरेशन न कौरक पदिगे कोलकाता की दमक इम्फाल थादोक्रे सानरोय सिंह अदुदी थौदाम नानी तौबुल थौदाम बुंगसा तौबुल अमसुंग हाउसिक नॉर्थ ईस्ट यूनाइटेड FC के प्लेयर ओइख्रबा हान FC इम्फाल सिटी दिगे Haurakhiba Yaripok Angthadigi Ningthozam Bimolne Makwai Ahum FC Imphal City ki Maikidi Mai Pakpa Sanore Amamam Oibu Orasunu Haina Yapa Pauzil Piri All India Youth Federation Manipur State Council Amadili Long Local Council Anina Kusam Naduna Numagi Oibu Organization Amasing Youth Leadership Class Ama
Kalekong Basic English School da pangchokre classes da Manipur ke tongan tongan ba mafam degi lakpa naha yangkai ge mangana saruk yaki L Sotin Kumar amasung L Thoirena resource person oina wa ngangki hana pangchok ke batara medak suba Kangwei Interward Tournament nupa amasung nupi ke volleyball da champion ore club team Bengta Ward number 3 Kangpu pigi miyam na harau tayam na okre Bengta volleyball champion felicitation committee ke makha da pangchok ke bataram aduda sade his ADC Kangpu pigi EO town Paumintang Dongel Kangpu pi town committee ke chairman Sonkam Kibgen amasung Paunai Lal Khongsai KTC KWWO KYU amasung Goduf ki rusingba singo saruk yaki tharmi saruk am oina nat ki oiba jagoi isai kya su pangchok Hauzik loshilak pada maru iba pau amuk kahna Amzugini pan suba journalist sports meet outdokre masamu fan laina ba paumi singna miyam da pauzin bina ba sports minister let pau hakip na appeal tawri amasung Corporation ki kuthang da Manipur bo sakot pa awan ba ama prak na bo khona ba da miyam na sabot thaudang lobina ba minister Nemsa Kipgen na phongdokre Hauzi fabu ki di ISTV ne pizaba pau matang asida loizare miyang tabiri ba mayam puna makpusu amuk kahna khurumjari